ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯑꯣꯛꯇꯕꯤ ꯈꯅꯥꯒꯤ ꯊꯥꯖꯃꯥꯟꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯑꯣꯛꯇꯕꯤ ꯈꯅꯥꯒꯤ ꯊꯥꯖꯃꯥꯟꯕꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯇꯅꯧꯕꯤꯅ ꯆꯦꯟꯈꯤꯕ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯦ. ꯁꯨꯔꯖꯀꯨꯃꯥꯔꯒꯤ ꯁꯥꯎꯅꯤꯡꯉꯝꯕ ꯅꯨꯡꯉꯥꯏꯔꯝꯗꯕ ꯀꯌꯥꯗꯨ ꯐꯅ ꯌꯥꯝꯅ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯩꯇꯥꯅ ꯋꯥꯈꯩꯗ꯭ꯔꯤꯕ ꯃꯈꯩ ꯀꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯏꯀꯥꯏꯕ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ. ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ. ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯃꯅꯤꯡꯇꯝꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ. ꯀꯔꯝꯅꯗꯤ ꯉꯝꯒꯅꯤ? ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯀꯤ ꯁꯨ ꯅꯣꯝꯂꯒ ꯍꯤꯡꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ. ꯃꯤꯃꯥꯟꯅꯅ ꯍꯤꯡꯕ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤꯗꯣ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯃꯗꯨ ꯅꯠꯇꯦ. ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯁꯛꯅꯥꯏꯔꯕ ꯑꯣꯐꯤꯁꯥꯔꯅꯤ. ꯃꯆꯥ ꯀꯣꯟꯗꯨꯝꯒꯤ ꯃꯇꯥꯡꯁꯤ ꯄꯜꯂꯔꯣꯏꯁꯤ. ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯃꯆꯦꯠ ꯑꯃ ꯄꯟꯈ꯭ꯔꯦ. ꯃꯗꯨꯅ ꯑꯗꯨꯝ ꯑꯣꯏꯍꯜꯂꯁꯤ. ꯃꯥꯅ ꯁꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏ. ꯁꯨꯔꯖꯀꯨꯃꯥꯔꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯈꯔ ꯀꯟꯖꯔꯕꯦꯇꯤꯕ ꯑꯣꯏ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯑꯆꯣꯞ ꯑꯔꯦꯡ ꯈꯪꯗꯕ, ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯇꯅ ꯄꯉꯥꯡ ꯉꯥꯡꯅꯕ, ꯄꯪꯁꯥ ꯁꯥꯟꯅꯕꯗꯨ ꯇꯧꯗꯦ. ꯌꯥꯝꯅ ꯀꯣꯏꯅꯩ. ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯀꯥꯏꯕꯁꯤꯁꯨ ꯃꯅꯥꯎꯅ ꯃꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ, ꯃꯌꯥꯝꯕꯅ ꯃꯅꯥꯎꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ, ꯏꯀꯥꯏꯕꯗꯤ ꯏꯀꯥꯏꯕ ꯉꯥꯛꯇ ꯑꯣꯏꯖꯔꯕꯁꯨ ꯆꯥꯡꯗꯤ ꯃꯥꯟꯅꯗꯦ. ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯃꯈꯥ ꯊꯥꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤ. ꯑꯗꯨꯅꯗꯤ ꯍꯟꯗꯛ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯩꯃ ꯇꯅꯧꯕꯤꯅ ꯆꯦꯟꯈꯤꯕꯗꯨ ꯁꯨꯔꯖꯀꯨꯃꯥꯔꯗꯨ ꯀꯔꯤ ꯑꯣꯏꯐꯝ ꯊꯣꯛꯏ? ꯁꯤꯕ ꯉꯝꯗꯕꯗꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯃꯁꯤꯗꯕꯨ ꯂꯝꯆꯠ ꯍꯦꯟꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯎꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯑꯁꯨꯝꯅ ꯏꯀꯥꯏꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯋꯥꯕ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝ ꯑꯃꯅ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯛꯂꯤ. ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯃꯛ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯃꯁꯤꯐꯥꯎ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤ. ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯆꯥꯗꯤ ꯂꯥꯏꯗꯅ ꯃꯁꯨꯐꯥꯎ ꯐꯪꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯒꯤ ꯃꯃꯤ ꯎꯗꯕ ꯑꯁꯤꯗ ꯁꯨꯔꯖꯀꯨꯃꯥꯔꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯊꯥ ꯁꯥꯈꯤ. ꯅꯨꯄꯥ ꯉꯥꯛꯇ ꯌꯪ ꯌꯪ ꯂꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯅ ꯂꯩꯅ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯂꯤ. ꯋꯥꯈꯜ ꯑꯁꯤꯃꯛꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯄꯣꯊꯥꯍꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯃꯥ ꯃꯄꯥ ꯁꯛꯇꯨꯅ ꯑꯍꯟ ꯁꯥꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯣꯏꯔꯨꯔꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩ. ꯃꯍꯥꯛꯀꯤ ꯏꯀꯥꯏꯕ ꯑꯋꯥꯕ ꯅꯪꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯔꯔꯣꯏꯗꯕꯅ ꯀꯩꯗꯧꯔꯨꯒꯕꯅꯣ ꯈꯟꯗꯣꯛꯂꯒ ꯃꯅꯥꯎꯄꯥ ꯑꯅꯤꯒꯤꯗꯃꯛ ꯈꯟꯕ ꯍꯧꯔꯛꯏ. ꯃꯅꯥꯎꯄꯥ ꯆꯟꯗ꯭ꯔꯀꯨꯃꯥꯔꯗꯤ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯣꯏꯔꯔꯣꯏ. ꯃꯁꯥꯅꯁꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯈ꯭ꯔꯦ. ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯒꯩ ꯑꯁꯤꯕꯨ ꯀꯟꯅꯕ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯔꯕꯤꯀꯨꯃꯥꯔꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯄꯦꯠꯅ ꯆꯦꯡ ꯆꯪꯕꯗꯧꯅ ꯇꯧꯔꯤ. ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯔꯤꯕꯅꯤ. ꯄꯩꯁꯥ ꯍꯥꯏꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯏ. ꯃꯁꯤꯃꯛꯇꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯔꯥꯒ ꯂꯩꯇꯕꯗꯧꯅ ꯇꯧꯔꯤ. ꯃꯁꯤꯗꯅꯤ ꯁꯨꯔꯖꯀꯨꯃꯥꯔꯅ ꯅꯤꯡꯊꯧ ꯄꯣꯝꯂꯤꯕꯁꯤꯁꯨ. ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯔꯕꯤꯀꯨꯃꯥꯔ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯕ ꯅꯠꯈꯤꯗꯦ. ꯃꯇꯩꯃ ꯇꯅꯧꯕꯤꯇꯕꯨ ꯆꯣꯞꯄꯣ ꯍꯥꯏꯕ ꯇꯟꯖꯥꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏꯅ ꯏꯁꯤꯟꯕ ꯑꯃ ꯌꯥꯎꯅ ꯏꯟꯁꯤꯜꯂꯛꯄꯗꯒꯤ ꯆꯣꯞꯈꯤꯕꯅꯤ. ꯃꯗꯨꯗ ꯆꯣꯞꯄ ꯅꯪꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯈꯤꯕꯅꯤ. ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯍꯣꯡꯕ ꯅꯥꯏꯕꯁꯤ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯅꯠꯇꯅ ꯃꯌꯥꯝꯕ ꯑꯍꯟ ꯁꯨꯔꯖꯀꯨꯃꯥꯔꯅꯗꯤ ꯈꯪꯗꯦ. ꯆꯟꯗ꯭ꯔꯀꯨꯃꯥꯔꯅꯗꯤ ꯔꯕꯤꯀꯨꯃꯥꯔꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯂꯤꯕꯁꯤ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ. ꯑꯗꯨꯕꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯀꯔꯤꯒꯨꯝꯕ ꯍꯥꯏꯗ꯭ꯔꯦ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯒꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯊꯥ ꯁꯥꯕꯁꯤꯗ ꯌꯥꯎꯔꯝꯃꯤ. ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯨꯔꯖꯀꯨꯃꯥꯔ, ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯋꯥ ꯇꯥꯟꯅꯔꯝꯃꯤ. ꯁꯨꯔꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯍꯪꯒꯣꯏꯒꯅꯨ, ꯏꯌꯥꯝꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯏꯃꯥ ꯕꯕꯥꯅ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯄꯣꯛꯄꯤꯔꯝꯃꯤ.
ꯑꯃꯇꯁꯨ ꯆꯤꯡꯖꯪ ꯀꯥꯏꯖꯪꯗꯕ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯦ ꯂꯟ ꯊꯨꯝ ꯍꯥꯏꯔꯦ ꯑꯉꯥꯡ ꯑꯃꯅ ꯁꯨꯔꯣꯟ 3 ꯐꯥꯎ ꯀꯔꯤꯝꯇ ꯁꯨꯗꯅ ꯆꯥꯕꯗꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯆꯍꯤ 50 ꯍꯦꯜꯂꯕꯁꯤ ꯐꯥꯎꯗ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ ꯎꯗ꯭ꯔꯤ ꯎꯔꯦ ꯈꯜꯂꯝꯕꯗꯨꯁꯨ ꯃꯪꯗ ꯎꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯟꯕ ꯐꯥꯎ ꯄꯟꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯍꯤ ꯍꯦꯜꯂꯛꯑꯕ ꯐꯥꯎꯕ ꯅꯕꯥꯅꯤꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤ ꯅꯪ ꯑꯃꯅ ꯄꯥꯟꯗ꯭ꯔꯕꯁꯨ ꯔꯕꯤ ꯀꯨꯃꯥꯔꯗꯤ ꯄꯥꯟꯕ ꯌꯥꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯅꯅꯣ ꯈꯪꯗꯦ ꯌꯨꯝ ꯄꯥꯟꯒꯗꯕ ꯃꯃꯤ ꯎꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯏꯌꯥꯝꯕ ꯌꯥꯝꯅ ꯃꯤꯄꯥꯏꯔꯦ ꯑꯗꯨꯒ ꯆꯍꯤ 10ꯃꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯋꯥꯈꯜ ꯁꯥꯖꯠꯁꯦ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕꯗꯧꯅ ꯇꯧꯏ ꯃꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯅꯤꯁꯥ ꯑꯝꯇ ꯆꯥꯔꯛꯇꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇꯤ ꯌꯨꯁꯨ ꯊꯛꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯦ ꯅꯤꯁꯥ ꯆꯥꯕ ꯌꯥꯎꯗꯦ ꯌꯨ ꯊꯛꯇꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯌꯥꯝꯅ ꯐꯅ ꯕꯦꯕꯥꯔ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯌꯥꯝꯕ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯄꯨꯝꯅꯃꯛ ꯄꯨꯃꯥꯡ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯑꯩꯗ ꯅꯠꯇꯅ ꯅꯈꯣꯏꯁꯨ ꯏꯀꯥꯏꯕ ꯑꯁꯤꯗ ꯌꯥꯎꯔꯦ ꯃꯁꯤꯗ ꯑꯃꯨꯛ ꯅꯅꯥꯎꯄꯥ ꯔꯕꯤ ꯀꯨꯃꯥꯔꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯇꯧꯔꯛꯂꯕꯗꯤ ꯏꯌꯥꯝꯕꯗꯤ ꯀꯝꯗꯧꯒꯅꯤ ꯃꯁꯤꯒꯤ ꯈꯟꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯔꯕꯤ ꯀꯨꯃꯥꯔꯅ ꯌꯨ ꯊꯛꯄ ꯁꯥꯖꯠ ꯍꯣꯡꯕ ꯂꯣꯏꯅ ꯈꯪꯉꯤ ꯈꯪꯂꯕꯁꯨ ꯃꯅꯥꯎꯄꯥꯅ ꯍꯦꯟꯅ ꯏꯀꯥꯏꯒꯤꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯁꯨꯖꯀꯨꯃꯥꯔꯒꯤ ꯃꯃꯥꯡꯗ ꯆꯔꯩ ꯅꯣꯡꯒꯨꯝꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯆꯧ ꯔꯕꯤ ꯀꯨꯃꯥꯔꯁꯤ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯃꯒꯨꯟ ꯑꯩꯅ ꯈꯪꯉꯦ ꯃꯁꯥ ꯄꯥꯈꯪꯅꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯏꯀꯥꯏꯕ ꯅꯪꯕ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯋꯥꯈꯜ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯌꯨꯗꯣ ꯊꯛꯄꯁꯨ ꯑꯣꯏꯔꯝꯒꯅꯤ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯥꯅꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯍꯦꯟ ꯍꯦꯟꯕꯅꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯑꯃꯗꯤ ꯑꯇꯣꯟ ꯑꯇꯥꯗ ꯃꯇꯦꯡ ꯆꯥꯎꯅ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯏꯀꯥꯏꯕ ꯅꯪꯕꯁꯤꯗꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯤꯕ ꯌꯥꯕ ꯏꯀꯥꯏꯕ ꯑꯃ ꯅꯪꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯍꯣꯡꯕ ꯑꯁꯤꯗ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯍꯧꯈꯤꯕ ꯆꯍꯤ 3 ꯃꯍꯥꯛ ꯌꯨ ꯊꯛꯈꯤꯗ꯭ꯔꯦ ꯃꯁꯤ ꯀꯅꯥ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅꯁꯨ ꯃꯗꯣ ꯊꯤꯖꯤꯜꯂꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯄꯥꯈꯪꯅꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯃꯁꯥꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯣꯏꯔꯝꯂꯕꯁꯨ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯟꯒꯗ꯭ꯔꯥ ꯈꯜꯂꯤ ꯇꯥꯃꯣꯆꯧ ꯁꯨꯖꯀꯨꯃꯥꯔ ꯍꯔꯥꯎꯖꯩ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯇ ꯂꯥꯏꯔꯕ ꯊꯤꯔꯣꯏ ꯇꯣꯜꯂ ꯇꯥꯔꯕꯤ ꯌꯦꯡꯉꯣꯏ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯣꯏ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯑꯁꯨꯝꯅ ꯁꯨꯖꯀꯨꯃꯥꯔ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ 7ꯗꯕꯨ ꯉꯥꯏꯔꯤ ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯇꯥꯅ ꯔꯕꯤ ꯀꯨꯃꯥꯔꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯍꯦꯁ ꯁꯨꯖꯀꯨꯃꯥꯔꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝꯗꯨ ꯁꯨꯖꯀꯨꯃꯥꯔ ꯑꯌꯨꯛꯀꯤ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯕꯗ ꯃꯉꯥꯏꯔꯤ ꯋꯥꯀꯤꯡ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯉꯣꯟ ꯃꯌꯥꯗ ꯃꯍꯦꯁꯀ ꯍꯦꯛ ꯃꯥꯌꯣꯛꯅꯩ ꯆꯟꯗ꯭ꯔꯀꯨꯃꯥꯔꯗꯤ ꯌꯥꯍꯧꯔꯝꯗ꯭ꯔꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇ꯭ꯔꯤ ꯃꯍꯦꯁ ꯎꯕꯗ ꯉꯛꯅ ꯁꯨꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ ꯃꯍꯦꯁ ꯉꯟꯇꯥꯅ ꯀꯔꯤ ꯂꯩꯔꯦ ꯃꯍꯦꯁ ꯁꯨꯖꯀꯨꯃꯥꯔꯅ ꯅꯛꯁꯤꯜꯂꯛꯄꯗꯨ ꯉꯥꯏꯔꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯃꯔꯨꯞ ꯔꯕꯤ ꯀꯨꯃꯥꯔ ꯅꯨꯄꯤ ꯆꯦꯜꯂꯦ ꯁꯨꯖꯀꯨꯃꯥꯔ ꯍꯔꯥꯎꯅ ꯃꯃꯤ ꯂꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯍꯥ ꯑꯩꯈꯣꯏ ꯔꯕꯤ ꯀꯨꯃꯥꯔꯕꯣ ꯃꯉꯣꯁꯤꯗ ꯀꯥꯈꯠꯂꯛꯎ ꯑꯩꯍꯥꯛ ꯐꯤꯗꯥ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯖꯀꯨꯃꯥꯔ ꯏꯃꯨꯡꯗꯒꯤ ꯐꯤꯗꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯃꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯍꯔꯥꯎꯕꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯃꯍꯦꯁ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯦꯗ ꯃꯍꯦꯁ ꯀꯔꯤ ꯂꯝꯗꯒꯤꯅꯤ ꯍꯥꯏꯕꯒꯦ ꯃꯍꯦꯁ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯔꯕꯤ ꯀꯨꯃꯥꯔꯅ ꯇꯧꯔꯛꯏꯕꯁꯤ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯄꯥꯈꯪꯅꯤ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯍꯥꯏꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯏꯔꯤꯕ ꯅꯨꯄꯤ ꯑꯇꯩ ꯂꯩꯇꯕꯗꯧꯅ ꯑꯩꯃꯛꯅ ꯑꯁꯤ ꯌꯧꯅ ꯁꯥꯎꯅꯤꯡꯉꯕꯁꯤꯗꯤ
ꯇꯥꯃꯣꯅꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯨꯖꯀꯨꯃꯥ ꯃꯍꯦꯁꯀꯤ ꯄꯥꯎꯗꯝꯁꯤꯗ ꯆꯤꯡꯅꯕ ꯄꯣꯛꯏ ꯈꯪꯅꯤꯡꯕ ꯑꯃ ꯌꯥꯎꯅ ꯉꯥꯏꯉꯝꯗꯕ ꯃꯇꯧ ꯎꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯅꯨꯄꯤꯔꯅꯦ ꯅꯠꯇꯦ ꯃꯧꯒ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯇꯥꯃꯣ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕꯤ ꯅꯨꯄꯤꯅꯤ ꯃꯧꯅꯁꯨ ꯈꯔ ꯍꯦꯟꯅ ꯐꯈ꯭ꯔꯦ ꯃꯧꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯤ ꯅꯨꯄꯤꯅꯤ ꯃꯁꯤ ꯇꯥꯃꯣꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯊꯥꯖꯃꯥꯟꯕꯤꯅ ꯈꯪꯅꯕꯤ ꯅꯨꯄꯤꯗꯨꯅꯤ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯗꯤ ꯀꯅꯥꯅꯣꯅꯦ ꯑꯣꯐꯤꯁꯇ ꯀꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯡꯅ ꯁꯥꯟꯅꯕ ꯂꯝꯆꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯔꯅꯦ ꯃꯥꯅꯤ ꯇꯥꯃꯣ ꯅꯨꯄꯤꯗꯨꯃꯛꯅꯤ ꯁꯨꯖꯀꯨꯃꯥ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯃꯈꯥ ꯊꯪꯕ ꯃꯆꯤꯟꯕꯥꯟꯗꯨ ꯆꯤꯛꯂꯒ ꯍꯥꯏꯔꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤꯗꯨ ꯑꯩ ꯃꯁꯛ ꯎꯗ꯭ꯔꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯤ ꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯈꯪꯗ ꯎꯗ꯭ꯔꯕꯁꯨ ꯃꯤꯁꯤꯡꯅ ꯉꯥꯡꯅ ꯁꯥꯟꯅꯕꯗꯒꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯣꯐꯤꯁꯇ ꯁꯥꯟꯅꯔꯤꯕꯁꯦ ꯇꯥꯕꯗꯗ ꯁꯥꯎꯅꯤꯡꯉꯤ ꯇꯨꯀꯠꯆꯩ ꯑꯗꯨꯛ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯕ ꯃꯍꯦꯁ ꯅꯪ ꯆꯠꯂꯣ ꯔꯕꯤꯀꯨꯃꯥꯔꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯌꯨ ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯅꯁꯨ ꯇꯝꯃꯨ ꯃꯅꯥꯛꯇ ꯑꯩꯅ ꯂꯥꯛꯂꯕꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯅꯁꯨ ꯅꯪꯅ ꯇꯝꯃꯨ ꯃꯇꯝ ꯑꯁꯤꯗ ꯆꯟꯗ꯭ꯔꯀꯨꯃꯥ ꯃꯌꯥꯝꯕꯒ ꯃꯍꯦꯁꯀ ꯉꯥꯡꯅꯕꯗꯨ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯅꯤ ꯃꯍꯦꯁ ꯆꯠꯈꯤꯕꯅ ꯍꯥꯟꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯦꯁ ꯑꯃꯗꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗ ꯊꯩ ꯅꯪꯒꯤ ꯌꯨꯝꯗ ꯊꯩꯕ꯭ꯔꯥ ꯇꯥꯃꯣ ꯌꯥꯏ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯂꯩ ꯃꯥꯅꯦ ꯍꯧꯖꯤꯛ ꯑꯌꯨꯛꯁꯤꯗ ꯃꯥꯅ ꯐꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯃꯍꯦꯁ ꯏꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛ ꯀꯅꯥꯗꯗꯤ ꯍꯥꯏꯔꯝꯃꯦ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯤ ꯇꯥꯃꯣ ꯌꯥꯏ ꯑꯩꯁꯨ ꯃꯥꯅ ꯋꯥꯐꯝꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯇꯧꯗꯨꯅ ꯃꯁꯤꯗ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯥꯎ ꯇꯥꯍꯜꯂꯝꯗ꯭ꯔꯤ ꯃꯗꯨꯗ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯍꯥꯏꯔꯞ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯛꯇꯤ ꯌꯥꯝꯅ ꯐꯩ ꯅꯪꯕꯨ ꯋꯥꯈꯜ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯄꯨꯔꯥ ꯂꯣꯏꯕ ꯇꯥꯔꯦ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯆꯍꯤ ꯑꯃꯇ ꯉꯥꯏꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯃꯤꯃꯥꯡ ꯊꯣꯛꯈ꯭ꯔꯤꯕꯁꯤ ꯃꯁꯤꯗ ꯇꯥꯃꯣꯆꯧ ꯑꯃꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯍꯪꯀꯠꯅ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯂꯨꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯁꯃꯥꯖ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯒꯅꯤ ꯅꯪꯒꯤꯗꯤ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯅꯪꯁꯨ ꯌꯥꯎꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯧ ꯏꯃꯨꯡ ꯑꯁꯤ ꯃꯆꯦ ꯇꯥꯗꯅꯕ ꯀꯟꯅ ꯍꯥꯏꯌꯨ ꯑꯩꯁꯨ ꯌꯥꯎꯅ ꯀꯟꯅ ꯁꯥꯎꯋꯦ ꯍꯥꯏꯅꯁꯨ ꯅꯪꯅ ꯇꯝꯃꯣ ꯁꯨꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯇꯥꯃꯣ ꯌꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯅꯤ ꯆꯨꯝꯅꯇ ꯊꯤꯅ ꯉꯥꯡꯅꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯆꯍꯤ ꯄꯟꯗꯨꯅ ꯉꯥꯡꯅꯔꯒꯅꯤ ꯆꯍꯤ ꯌꯥꯝꯃꯜꯂꯗꯨꯅ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯊꯤꯕ ꯈꯪꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈ꯭ꯔꯅꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯏꯅꯥꯎꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯥꯏꯅ ꯍꯥꯏꯔꯁꯨ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯌꯨ ꯑꯗꯨꯒ ꯅꯍꯥꯛ ꯋꯥꯐꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯨꯈꯤꯅꯨꯀꯣ ꯐꯒꯅꯤ ꯇꯥꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯦꯁ ꯆꯠꯈꯤ ꯃꯍꯦꯁꯅ ꯒꯦꯠ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯁꯨꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯁꯤꯒꯦ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯥꯒꯗꯧꯔꯤꯗ ꯑꯁꯨꯛ ꯃꯤꯃꯥꯡꯗ ꯆꯥꯡ ꯇꯥꯅ ꯍꯤꯡꯒꯗꯧ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯈꯜꯂꯦ ꯏꯌꯥꯝꯕꯗꯤ ꯀꯩꯗꯧꯔꯨꯅꯤ ꯑꯁꯨꯛ ꯏꯀꯥꯏꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯍꯤꯡꯒꯗꯧ ꯁꯔꯨꯛ ꯃꯗꯨꯗ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯇꯥꯃꯣꯆꯧ ꯔꯕꯤꯀꯨꯃꯥꯔ ꯂꯥꯛꯄ ꯐꯥꯎꯗꯪ ꯌꯦꯡꯈꯤꯁꯤ ꯌꯥꯝꯅ ꯊꯣꯏꯅ ꯐꯠꯇꯅꯁꯨ ꯈꯟꯈꯤꯔꯣꯏꯁꯤ ꯃꯥꯒꯤ ꯋꯥ ꯑꯃ ꯇꯥꯔꯒ ꯑꯇꯥꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯔꯕꯤꯀꯨꯃꯥꯔ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯨꯖꯀꯨꯃꯥꯔ ꯃꯅꯥꯎ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯕꯤꯀꯨꯃꯥꯔ ꯂꯥꯛꯄ ꯎꯕꯗ ꯑꯁꯥꯕ ꯈꯨꯗꯤꯡꯃꯛ ꯐꯥꯊꯔꯒ ꯃꯅꯥꯎꯕꯨ ꯇꯔꯥꯝ ꯀꯧꯔꯛꯏ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯃꯨꯛ ꯆꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯀꯥꯒꯤ ꯊꯣꯡꯃꯥꯟꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯅꯪꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯖꯀꯨꯃꯥꯔꯅ ꯃꯥꯡ ꯊꯥꯔꯒ
ꯋꯦꯇꯤꯡ ꯔꯨꯝꯗ ꯔꯕꯤꯀꯨꯃꯥꯔꯒ ꯂꯣꯏꯅꯅ ꯆꯪꯂꯛꯏ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯆꯟꯗ꯭ꯔꯀꯨꯃꯥꯔꯁꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯜꯂꯤ꯫ ꯊꯥꯔꯤꯕ ꯁꯣꯐꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯐꯝꯊꯅꯩ꯫ ꯍꯦꯛ ꯐꯝꯊꯕꯒ ꯁꯨꯔꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯅꯈꯣꯏ ꯑꯅꯤꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯏꯀꯥꯏ ꯏꯀꯤ ꯂꯩꯇꯅ ꯑꯆꯣꯞ ꯑꯔꯦꯝ ꯌꯦꯡꯗꯅ ꯄꯉꯥꯡ ꯉꯥꯡꯅꯕ ꯄꯉꯥꯏ ꯍꯥꯏꯅꯕꯗꯨ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯐꯤꯗꯝꯕꯨ ꯊꯥꯒꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯋꯥꯔꯛꯄꯤꯅꯕ ꯏꯃꯥ ꯕꯕꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯗꯨ ꯑꯩꯍꯥꯛꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯌꯥꯎꯗꯦ꯫ ꯃꯁꯤꯗ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯆꯥꯎꯊꯣꯛꯆꯩ꯫ ꯍꯧꯖꯤꯛ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯅꯕꯥꯅꯤꯃꯛ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯇ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯆꯍꯤꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯐꯝ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯉꯁꯤ ꯔꯕꯤꯀꯨꯃꯥꯔꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯏꯅꯥꯎ ꯔꯕꯤꯀꯨꯃꯥꯔ ꯅꯪꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯂꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯤꯟꯁꯤꯠ ꯃꯥꯏꯁꯤꯟꯅꯕꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯍꯥꯛ ꯋꯥ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯔꯕꯤꯀꯨꯃꯥꯔ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯔꯕꯤꯀꯨꯃꯥꯔ ꯃꯔꯨ ꯂꯨꯛꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯤꯅ ꯉꯥꯡꯅꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯉꯥꯡꯅꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯪꯅ ꯍꯥꯟꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯗꯨꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ, ꯃꯗꯣ ꯃꯄꯥ ꯆꯥꯅꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦꯗꯅ ꯉꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯀꯅꯥꯅꯁꯨ ꯈꯪꯅ ꯇꯥꯟꯅꯗ꯭ꯔꯤꯉꯩꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯦꯟꯅ ꯃꯥꯡꯒꯗꯕ ꯏꯖꯠꯇꯨ ꯀꯟꯁꯤ꯫ ꯃꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯃꯃꯥꯏ ꯊꯥꯡꯒꯠꯂꯛꯇꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯌꯥꯏꯒ ꯇꯥꯃꯣ ꯆꯧꯒꯅ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯍꯥꯛ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯁꯨꯔꯖꯀꯨꯃꯥꯔ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ꯫ ꯁꯥꯎꯃꯟꯈꯤꯕꯅ ꯈꯣꯟ ꯀꯟꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ? ꯅꯪꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯒꯕꯨ ꯀꯔꯤꯒꯤ ꯑꯁꯤ ꯌꯥꯎꯅ ꯉꯥꯡꯅꯒꯗꯒꯦ? ꯅꯨꯄꯤꯗꯨ ꯑꯩꯅ ꯃꯁꯛ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯃꯁꯛ ꯎꯗꯅ ꯃꯃꯤꯡ ꯈꯛꯇ ꯇꯥꯔꯒ ꯈꯪꯂꯤꯕꯁꯤꯒꯤ ꯑꯥꯊ꯭ꯔ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯑꯣꯐꯤꯁꯇ ꯃꯥꯒꯤ ꯋꯥꯔꯤ ꯈꯛꯇꯅꯤ ꯅꯤꯜꯂꯤꯕ꯫ ꯑꯐ ꯅꯨꯡꯉꯥꯏꯗ ꯇꯥꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯏꯆꯤꯜ ꯑꯁꯤꯅ ꯄꯟꯅꯤꯡꯗꯦ꯫ ꯑꯣꯐꯤꯁꯥꯔ ꯃꯆꯥꯗꯒꯤꯅ ꯑꯆꯧꯕ ꯐꯥꯎꯕ, MLAꯗꯒꯤꯅ ꯃꯟꯇ꯭ꯔꯤ ꯐꯥꯎꯕ ꯃꯥꯕꯨ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯩꯁꯥ ꯄꯥꯏꯕ ꯊꯤꯀꯥꯗ ꯀꯌꯥꯒꯤ ꯄꯣꯊꯥꯐꯝ ꯃꯥꯅ ꯑꯣꯏꯔꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯈꯅꯥ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕꯤꯗꯨ ꯃꯥꯅ ꯑꯣꯏꯔꯤ꯫ ꯃꯥꯅ ꯇꯣꯡꯗꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯇꯥꯡꯕ ꯀꯥꯔ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯃꯥꯅ ꯆꯪꯗꯕ ꯍꯣꯇꯦꯜ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯆꯞꯅꯤ ꯈꯟꯒꯅꯨ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯆꯠ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯝꯅ ꯄꯥꯝꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯀꯗꯧꯔꯤꯕ? ꯑꯩꯗꯤ ꯃꯁꯛ ꯎꯗꯅ ꯃꯥꯒꯤ ꯋꯥꯔꯤ ꯈꯛꯇꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ, ꯌꯥꯝꯅ ꯇꯨꯀꯠꯆꯩ꯫ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕ, ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯅꯨꯄꯤꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯎꯍꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯏꯌꯥꯝꯕꯕꯨ ꯁꯥꯎꯍꯟꯒꯅꯨ꯫ ꯔꯕꯤꯀꯨꯃꯥꯔ, ꯃꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯏꯕ ꯅꯨꯄꯤꯗꯨꯗ ꯃꯌꯥꯝꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯀꯣꯛꯇꯨ ꯍꯥꯏꯒꯠꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ ꯇꯥꯃꯣ꯫ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯅꯥꯎꯁꯨ ꯂꯣꯏꯅ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ, ꯃꯍꯥꯛ ꯑꯍꯤꯡ ꯑꯃ ꯂꯦꯟꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯗꯨꯗ ꯁꯨꯔꯖꯀꯨꯃꯥꯔ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ, ꯑꯍꯤꯡ ꯑꯃ ꯂꯦꯟꯕꯅ ꯀꯩꯗꯧꯔꯕ? ꯑꯍꯤꯡ ꯑꯃꯇ ꯅꯠꯇꯦ, ꯑꯍꯤꯡ 4-5ꯁꯨ ꯂꯦꯟꯁꯅꯨ꯫ ꯃꯗꯨ ꯃꯉꯣꯟꯗꯗꯤ ꯊꯣꯏꯗꯣꯛꯇꯦ꯫ ꯄꯩꯁꯥ ꯇꯥꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯕꯗ ꯃꯔꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯆꯈꯤꯅꯤ꯫ ꯔꯕꯤꯀꯨꯃꯥꯔ, ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯗꯨꯛ ꯍꯟꯊꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯥꯖꯃꯥꯟꯕꯤꯗꯤ ꯃꯥꯅ ꯆꯦꯜꯂꯒꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯅ ꯆꯦꯜꯂꯛꯄꯅꯤꯗꯣ꯫ ꯑꯗꯨꯅ ꯍꯥꯏꯔꯞ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯑꯃ ꯎꯠꯂꯒ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯆꯧꯅ ꯃꯄꯥꯟꯒꯤ ꯁꯛꯇꯝ ꯌꯦꯡꯂꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯜ ꯂꯦꯞꯄꯤꯔꯤ꯫ ꯇꯥꯕꯗ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯃꯣ ꯆꯧꯒꯤ ꯋꯥꯈꯜꯅ ꯂꯥꯟꯕꯗ
ꯐꯪꯗꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯄꯥ ꯍꯦꯛ ꯊꯣꯛꯇꯕ ꯒꯨꯟ ꯈꯔ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯃꯃꯜ ꯂꯦꯞꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ. ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩꯕ, ꯀꯣꯡꯒ꯭ꯔꯦꯡ ꯃꯅꯨꯡꯗ ꯃꯨꯛꯇ ꯌꯥꯎꯕ ꯑꯉꯛꯄ ꯅꯠꯇꯦ. ꯊꯃꯣꯏꯒꯤ ꯃꯃꯜ ꯄꯩꯁꯥꯅ ꯂꯦꯞꯄ ꯌꯥꯔꯣꯏ. ꯊꯃꯣꯏꯇꯅ ꯂꯦꯞꯀꯗꯕꯅꯤ. ꯍꯟꯅ ꯍꯥꯏꯖꯔꯤ, ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯍꯩꯁꯛ ꯈꯪꯅ ꯄꯨꯔꯛꯄ ꯆꯥꯔꯅꯤ. ꯅꯅꯥꯎꯒꯤ ꯏꯪꯈꯣꯜꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ. ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯁꯥꯎꯔꯧꯅꯅ ꯍꯥꯏꯔꯛꯏ. ꯇꯧꯒꯅꯨ ꯔꯕꯤꯀꯨꯃꯥꯔ. ꯅꯨꯄꯤꯗꯨꯒꯤ ꯍꯥꯛꯇꯛꯇ ꯑꯁꯨꯛ ꯅꯨꯡꯁꯤꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯛꯇ ꯍꯨ ꯆꯥꯏꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯏꯃꯨꯡ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯒꯅꯤ. ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯅꯧ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯑꯃꯨꯛꯀ ꯃꯤꯅꯧ ꯑꯃ ꯍꯥꯞꯆꯤꯜꯂꯕꯗꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯎꯔꯔꯣꯏ. ꯑꯗꯨꯅ ꯅꯍꯥꯛ ꯅꯨꯄꯤꯗꯨ ꯂꯧꯒꯅꯨ. ꯊꯦꯝꯅꯧꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯊꯥꯗꯣꯛꯀꯣ. ꯅꯌꯥꯝꯕ ꯑꯅꯤꯅ ꯍꯥꯏꯕ ꯅꯪ ꯏꯜꯂꯨ. ꯃꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯇꯥꯃꯣ ꯌꯥꯏ, ꯃꯍꯥꯛꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ. ꯑꯩꯅ ꯑꯅꯝ ꯀꯟꯗꯨꯅ ꯀꯌꯥꯔ ꯍꯟꯅ ꯊꯦꯝꯅꯧꯗꯨꯅ ꯄꯨꯔꯛꯄꯅꯤ. ꯑꯩꯍꯥꯛ ꯇꯥꯃꯣ ꯌꯥꯏꯒ ꯇꯥꯃꯣ ꯆꯧꯒꯅ ꯈꯜꯂꯤꯕꯗꯨ ꯈꯪꯉꯤ. ꯁꯥꯎꯒꯅꯤ ꯍꯥꯏꯕꯁꯨ ꯅꯅꯥꯎ ꯈꯪꯉꯤ. ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯆꯤꯟꯊꯥꯡꯉꯩꯅ ꯉꯥꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯅꯅꯥꯎ ꯈꯪꯉꯤ. ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯅ ꯊꯤꯅ ꯅꯣꯛꯅꯒꯅꯤ ꯈꯪꯉꯤ. ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯑꯩꯕꯨ ꯎꯁꯤꯠꯂꯣꯏ, ꯇꯨꯀꯠꯆꯒꯅꯤ ꯍꯥꯏꯕ ꯅꯅꯥꯎꯅ ꯈꯪꯉꯤ. ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯈꯪꯂꯤꯕ ꯑꯩꯍꯥꯛꯅ ꯅꯨꯄꯤꯁꯤꯕꯨ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯃꯁꯤ ꯇꯥꯃꯣ ꯌꯥꯏꯒ ꯇꯥꯃꯣ ꯆꯧꯒꯅꯗꯤ ꯈꯟꯊꯗꯦ, ꯍꯪꯁꯨ ꯍꯪꯕꯤꯗꯦ. ꯑꯗꯨꯒ ꯀꯅꯥꯅꯁꯨ ꯍꯪꯉꯣꯏ. ꯃꯔꯝꯗꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯗ ꯍꯨꯝꯗꯨꯅ ꯆꯠꯈꯤꯕꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗ ꯉꯥꯡꯕꯤꯅꯕ ꯆꯩꯕꯤꯅꯕꯒꯤ ꯃꯤꯒꯤ ꯃꯁꯤꯡ ꯋꯥꯠꯇꯦ. ꯁꯦꯝꯗꯣꯛꯄꯤꯅꯕ ꯆꯨꯝꯊꯣꯛꯄꯤꯅꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯁꯨꯡꯂꯩ ꯂꯩꯇꯕꯒ ꯃꯥꯟꯅꯩ. ꯄꯨꯛꯆꯦꯜ ꯁꯨꯡꯆꯥꯎꯁꯨ ꯆꯥꯎꯗꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯕ, ꯃꯤꯅꯨꯡꯁꯤ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯁꯤꯟꯅꯕ ꯉꯥꯛꯇꯅꯤ. ꯇꯥꯃꯣꯅ ꯄꯟꯕꯤꯈꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯊꯤꯀꯥꯗ ꯐꯝꯅꯥꯏꯕ MLA, ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡ ꯑꯗꯨꯅ ꯀꯅꯥꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯈ꯭ꯔꯕꯒꯦ? ꯃꯈꯣꯏꯒꯤ ꯑꯣꯏꯖꯅꯥꯝꯗ ꯇꯥꯠꯄ ꯇꯧꯕ ꯅꯠꯇꯅ. ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯁꯅꯨꯔ ꯀꯌꯥꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯛꯄꯗ ꯀꯔꯤꯒꯤꯅꯣ ꯀꯝꯗꯧꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯤꯈꯤꯕ ꯐꯝꯅꯥꯏ ꯇꯨꯅꯥꯏꯕ MLA, ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯀꯅꯥ ꯌꯥꯎꯈ꯭ꯔꯕꯒꯦ? ꯍꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯀꯥ ꯁꯦꯝꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯅ ꯍꯪꯂꯨꯔꯤꯕ ꯑꯩꯕꯨꯅ ꯇꯥꯃꯣ ꯍꯣꯏꯅ, ꯁꯃꯥꯖ ꯑꯁꯤꯅ ꯍꯪꯒꯣꯏꯅ ꯇꯨꯀꯠꯆꯅ ꯎꯕꯤꯔꯤ. ꯑꯗꯨꯒ ꯃꯆꯟ ꯃꯆꯥꯒꯨꯝꯅ ꯎꯕꯤꯒꯗꯕ, ꯈꯟꯕꯤꯒꯗꯕ ꯑꯗꯨꯗ ꯃꯤꯀꯥꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨꯅ ꯑꯆꯨꯝꯕꯅꯤ, ꯑꯐꯕꯅꯤ ꯍꯥꯏꯅ ꯎꯕꯤꯔꯤ. ꯈꯟꯊꯔꯨꯔꯕꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ. ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯁꯥ ꯁꯟ ꯃꯔꯛꯇ ꯐꯤ ꯂꯧꯊꯣꯛꯄꯗ ꯏꯀꯥꯏꯗꯕꯒꯨꯝ ꯑꯩꯅ ꯊꯥꯖꯃꯥꯟꯕꯤ ꯂꯧꯕꯗ ꯏꯀꯥꯏꯗꯦ. ꯃꯗꯨꯗ ꯁꯨꯔꯖꯀꯨꯃꯥꯔꯅ ꯁꯥꯎꯅ ꯑꯃꯗꯤ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ. ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯏꯌꯥꯝꯕ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯥꯏꯒꯦ. ꯏꯃꯥ ꯕꯕꯥ ꯑꯅꯤꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯊꯝꯕꯤꯔꯝꯕꯅꯤ. ꯃꯤꯡ ꯐꯥꯎꯕꯗ ꯃꯊꯪ ꯇꯥꯔꯛꯄꯅꯤ ꯈꯪꯅ ꯑꯃꯒ ꯃꯔꯤ ꯂꯩꯅ ꯊꯣꯜꯂꯝꯕꯅꯤ. ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯁꯦꯠꯅ ꯀꯥꯏꯅꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯏꯃꯥ ꯕꯕꯥꯅ ꯁꯥꯕꯤꯔꯝꯕꯅꯤ. ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯄꯨꯟꯕ ꯑꯣꯏꯅ ꯊꯝꯅꯕꯅꯤ ꯈꯟꯗꯨꯅ ꯆꯦꯛꯀꯤ ꯋꯥꯜꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯅꯤ. ꯑꯩꯅꯁꯨ ꯏꯃꯥ ꯕꯕꯥ ꯑꯅꯤꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯏꯈꯥ ꯊꯥꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯛꯄꯅꯤ. ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯌꯥꯝꯕꯅ ꯍꯥꯏꯕꯗ ꯍꯤꯛꯇꯣꯛꯂꯛꯇꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯍꯤꯛꯇꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯌꯥꯝꯕꯅ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒꯤ ꯋꯥꯡꯃꯗ ꯕꯦꯕꯥ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ. ꯑꯗꯨꯅ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯧꯔꯦ ꯈꯪꯅꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯧꯅ ꯉꯥꯡꯅꯗꯅꯕ ꯋꯥꯜ ꯈꯥꯕ ꯇꯥꯔꯦ. ꯃꯗꯨꯗ ꯔꯕꯤꯀꯨꯃꯥꯔꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ. ꯇꯥꯃꯣꯆꯧ, ꯑꯩꯍꯥꯛ ꯇꯥꯃꯣꯆꯧꯅ ꯍꯥꯏꯕꯗ ꯏꯅꯤꯡꯗꯕ ꯅꯠꯇꯦ. ꯇꯁꯦꯡꯕꯗꯤ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝꯁꯤ ꯎꯕꯗ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯕꯅꯤ. ꯄꯥꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯃꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯈꯤ.
ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯂꯃꯈꯥꯡꯗ ꯃꯥꯡꯈꯤꯒꯗꯕꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯅꯨꯄꯤꯔꯛꯇ ꯑꯊꯣꯏꯕꯤ ꯅꯨꯄꯤꯅꯤ, ꯃꯁꯤ ꯀꯅꯥꯅꯁꯨ ꯊꯥꯖꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯇꯅꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯀꯟꯅꯤꯡꯕꯗꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯥꯖꯕ ꯎꯠꯇꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏ ꯄꯨꯝꯅꯃꯛ ꯄꯟꯗꯨꯅ ꯋꯥꯁꯛꯈꯤ꯫ ꯑꯗꯨꯅꯅꯤ ꯇꯥꯃꯣꯆꯧꯅ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯁꯤꯒꯤ ꯃꯈꯥꯗꯤ ꯔꯕꯤꯀꯨꯃꯥꯔꯒ ꯊꯥꯖꯃꯥꯟꯕꯤꯒ ꯀꯔꯝꯅ ꯊꯦꯡꯅꯈꯤꯕ, ꯑꯍꯤꯡ ꯑꯃ ꯆꯨꯞꯅ ꯔꯕꯤꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯑꯋꯣ ꯑꯊꯣꯡ ꯇꯧꯗꯨꯅ ꯁꯥꯟꯅꯈꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ, ꯀꯔꯤ ꯃꯔꯝꯗꯒꯤ ꯔꯕꯤꯀꯨꯃꯥꯔꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯄꯥꯝꯖꯈꯤꯕ, ꯅꯨꯡꯁꯤꯈꯤꯕ, ꯊꯥꯖꯃꯥꯟꯕꯤꯅ ꯔꯕꯤꯀꯨꯃꯥꯔꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯤꯟꯊꯈꯤꯕ, ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯃꯣꯃꯟꯅꯔꯒ ꯍꯥꯏꯈꯤꯕ, ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗꯤ ꯁꯣꯛꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇꯒꯤ ꯇꯥꯕꯤꯔꯁꯤ꯫ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯂꯧꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤꯒꯤ 3ꯁꯨꯕ ꯁꯔꯨꯛ ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯣꯛꯂꯔꯣꯏꯗ꯭ꯔꯣ, ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫